Image Paodam Tabiri Kwai Panamapuri na Naorem na Taram na Okchari Luinana Kurumchari. Masigi Maru Pauda. State Asida Hokiba Punkun Maria Sida COVID-19 Nona positive Oiba Mio Kuntrago Humdoi Tenare. Union Minister Amit Shah ge Hayeng Manipur Kongchat Kamari Laina na Imphal City Sit Sengbaki Thabak Loishin Kre. Kakching Kendra gi MLA Rameswar na Kakching Kendra gi Chakot Tharangi Kongchat Chatuna ngasi su Yengshin Kre. Loinana Special Status for Manipur Haibasida People's Convention Pangthokre. Mapungoiba Paumu Pizari. Manipur da Hokiba Punkun Maria Sida General Population dagi Mioy Contrahumdoi COVID-19 positive Oiba Tengnare. Mioy Marifuga Marina Dichas Tokre Aduga Ngasigi Oina Mi Siki Bagi Paulate Haina COVID-19 Command Control Room gi Pauna Hari. Ngasi nauna positive Oiraba Sing Adu Jenims Lamjingba Siza Hospital Amadi Babina Diagnostic Ahum Rims da Taru Mothers Care IRL Ishen Diagnostic da Amamam Ras Medicity da Tara Amadi Thawal da Ani Thengnake Makoi Punama COVID Care Facility Phangan Kre Ngasigi positive Oiraba Sing Ngasi Tharaga State Asigi Apunba COVID-19 confirmed case Masing Lising Kungataret Chamapal Humudraga Taruk Sukre Sikibagi Masingna Chahum Nifugamari recover Taukibana Lising Kungataruk Chahum Kuntragamathoi active case Tana Mioi Lisingama Chahum Sumna Ama Laiduna Statusige recovery rate Sada Maudragamari Dasmek Ama Amada Lady Hari Haukiba Pung Kunmari Sida Kakching District Oina General Population Degi Mioi Ama Police Personnel Degi Ama Punna Mioi Ani Nauna COVID-19 positive Oiba Thengnaduna District Asigi Apunba COVID-19 confirmed case Masing Chatre Tara Sukre Hainang Asi Nungtil Pungani Fawada Laikiba Kakching District COVID-19 update report Pali report Asina Makatari Bedi Kakching da Hangliba COVID Care Center da Apunba Patient Chamari Maudra Gani Palna admit Taurabada Mioi Chamari Kunga Taruk Naba Faduna Dichas Taukre Mioi Tarana Hoji Center Sida Laiduna Layingli Aduga Umfuganito Yamana Atopa Mafam da Hangliba Center Singda Thamkre Laichar Asina Mara Moiraga Kakching District Tagi Mioi Nipal Gi Punsi Lomhankre Aduga Mioi Lisingamaga Chamari Maudrana Hoji Home Quarantine da Lady Pungkaragi Kongchata Haying Imphal da Union Home Minister Amit Shah Lakadoriba Sigidamakta Maruaina Imphal City Amadi Mahangna Lakadaba Lambi Singda Sit Sengduna Nanhan Bagi Thabak Ayambana Loishinkre Amadi Security gi Akanba Section Taurang Singsu Laukakre Union Home Minister Amit Shah Haying Pung Taragamathoi Tabada Imphal gi Bir Tekendrajit International Airport da Yorakane Mahangna Imphal Hek Yorakpaga Lambi gi Nak Yeta Tongan ba Furuki Fizol Set Pasingna Jagoi Saduna Amadi BJP gi Firal Pai Pasingna Lambi gi Nak Yeta Leptuna Amit Shah bo Okadauri Luinana Imphal East District ki Palace Compound Leiba Hapta Kangjebungda Lengang na Sinduna Harau Taram na Okadauriba Sidasu Mioi Lising Mangarom Pulhanaba Pandam Thamli Hari Lamdam Asida VVIP Sing Hek Lakpa Kudingi Airport Tagi Makoina Lakadauriba Mafam Adu Fawagi Lambi gi Nak Yeta Sit Sengba Machu Mamel Taishin Bagi Tabaksi Hanadagi Sathaduna Lakli Hairaduna Makoina Lakpagi Damakta Kaithel Nanhan Bagi Maungda Machu Mamel Khara Sangjin Bagi Imphal City Nale Haiduna Uhanbadi Langani Haina Tongan ba Praja Section Singna Fongdok Narabasu Laikre Amadi COVID-19 Namara Moiraga Miyamna Punba Yadabata Natana Tongan ba Furup Singi Oiba Thorom Singdasu Mi Pundanaba Yumda Mamingtagi Oina Pangthongnaba Amadi Laichadasana Mara Moiraga Lakadoriba Bye Bye Amasong New Year gi Thorom Fawada Picnic na Chingba Taudanaba Lengaga Sigi Chief Minister Nongthombam Birena Miyamda Appeal Taubasu Laikrabane Masigisu Mathakta COVID-19 Namara Moiraga Municipal Election Su Yaithokrabane Image TV na Fangwa Pauda Mapal Kangjebungda Pangthokadoriba Miyam Punba Thauram Union Home Minister Amit Shah na Nauna Sagadoriba Chuchanpur Medical College Imphal gi State Government Guest House State Police Headquarter Integrated Command and Control Room Mayang Khangi IIT Amasung Delhi da Sagadoriba Manipur Bhavan gi Urep Uyung Sing
tamlamgani loinana hapta kangjebunggi meeting loiraba matungda classic grande da Manipur gi CSO singa unagani hairi Haying lakadoriba Union Minister gi khongsata sida Minister of State Donor Independent Charge Dr. Jitendra Su loinarkani amadi makoi anina haying Imphal da thunglabaga lupa crore lising amaga chamapal maudraga Nepal dasmik mapal changna sakiba thawal multipurpose project lupa crore chamari humudraga manga dasmik taruk manga changna semkhiba Bisnupur dagi topol thawal dagi kasom khulen fawgi lambi singsu sangaramgani amadi state sinba thungna e-office system haudolamgani hairi Amaromda Amit Shah lakadoriba asigidamakta maruaina thauram pangthokodoriba mafam ama oiriba hapta kangjebungda semga sagatliba singi fibam Chief Minister Nongchombam Birenna luchingba team amana ngarang yengsuluraba matungda ngasi ayuksu amuhanna chatuna Chief Minister N Birenna yengsinkhre amadi thabak tawriba sem sariba sing henna yangsinnaba haikre Chief Minister Nongchombam Birenna paumisingda haikibada Union Home Minister Amit Shah Imphal-gi Bir Tikendrajit International Airport ta yoraklaba matungda function mafam phawbada lakpagi lambigi nak yeta BJP gi firal paiba masing yamlaba member singna lenga ki SOP sing ngakna leptuna Amit Shah bu okane loinana hapta kangjebungda lengakna sinduna harau taramna okadoriba asidasu pungadoriba miyam lenga ki SOP sing ngakna ba honari haike hapta kangjebungi meeting tawfam sing lenga ki works department na yamna sem sari mafam aduda hanadagi mapu pandabagumna songjinduna leiraba napi sing amadi heritage site ama oina thamduna tongan ba furup sing yum sing saduna thamliba napi na yomsinduna leiraba mafam singsu yamna kanna sengdo hori MLA Mayang Lambam Ramesorna MLA oirakpaga loinana Assembly Constituency asigi manungda paikhatpa yaba chawkhat thaurangi thabak sing amasung paikhatliba thabak thoram sing koina chatuna yangsinbagi saru ama oina ngasi su hojik nongna repairing tawriba Kakching sangai yumphamda leiba Seska Hall gi fibam amade Kakching gi puwari ga sagonariba ising khong lambi amani haina thajanariba sagolam maril nahongnana semdinana ba yangsinkhre Khongchata duga mari leinana Ramesorna haikibada sagolam maril ase Kakching gi puwari ga mari leinaba ising lambi ama oibada natana lokol asida leiriba lopari chamaro masigi lomi singna lo ubada lambi gi amadi ising gi awaba kaya mayongnari masigumlaba kaya asina maram moiraga ngasi Kakching Kulen Laure lokol sagolam maril lambi semgat lupka khosamnaduna lambi ase nauna semganaba ahanba oina yangsinjabane yamna makmaru oikraba ising khong asima semjillabadi lopari chamaro masida loro anirak lokpa ngamduna lomi singi semitlon soidana fagalhanaba ngamgani khalle athubada mari leinaba department ki miyoi sing yauna yangsinduna tangkang naina semganaba honaragane khong asina mapung fana loisilaba amasung lambi amaga semgat pirabadi loko lasigi lomi singna lo lokpada waba lorok ani tawbada honhabada isingi awaba mayoknaba adusu kohan mangamgani haina su phongdoke amuk tang da pulap ti to bung amoi tamni na yam sangwe yam sawwe ria na maramdi mafam sina cover tawrisi more than 2500 acres gumba lakadori bane aduna masigi 2500 acres si cover tawsi one time dang amoi tamni na koina face manner da tawga karam mongda lawba singi awaba kon sigi amadi prajada hena marang kaiba pothok thokna na ba phaw amadi double cropping tawga khoigi vegetables alugumba mayama mati logumba puthopa yana bakar main tawsi haibigi plan vision dune khoina ujari MLA Ramesor ki khongchata duna hauji nauna repairing tawriba Kakching sangai yumpham da leiba Seska Hall gi fibam yengsillaba tungda MLA Ramesor na phongdorakpada mahana MLA oirakpagi harau taramna okpa thauram amada Seska Hall asi Manipur gi CM N Birenna mahana MLA oirakpagi ahanba thabak ama oina semdinana ba sinarambane thabak ase hojik hall asigi thongna amadi wall gi mathak thangba sarukta hoduna leiramba sing mensinbana chingba thabak sing ayamba loisalakle athubada mapung faba hall ama oiragani haina phongdoraki Kha Manipur College Kakching ki Career Counseling Cell na sinduna Education Future Perspectives haiba topic ta kana nainabagi thauram amanga se college asigi multipurpose hall da pangthokre thauram aduda college asigi physics department ki head M Sanaton Singh commerce department ki head Y Raju Singh na president member Singh oibaga loinana Delhi University ki Kirolimal College ki chemistry department ki assistant professor oiriba
Dr. M. Ramananda Singhna resource person oike apunba mahiroi chamaromna saru yakiba thoromaduda IQA sigi maruiba oja sing khana nainaba duda COVID-19 gi SOP ngaktuna saru yake Kokomina Sinduna ngasi Imphal gi GM Hall da Special Status for Manipur Kanglai Pak haiba sida People's Convention pangthokre convention adu Kokomi gi coordinator Sunil Karamna thoromapu oibaga loinena Professor W Nabakumar na moderator oiduna pangthokke convention adu da tongan ba CSO sing Mairapai bising amadi organization kaya gi mihut singna saruk yake Thoromapuki warolda Kokomigi coordinator Sunil Karamna Fongdorokibada tongan ba Furuk Kangluk Kayana Kundariba Manipurda Aikoigi Manung Asida tongan ba Furup Singi Maraktagi Furuk interest ki wafam lakpa amadi Bharata Manipurna Punkraba Matunga Chahi Humudra Helava Sida Apikpa Masing Yamjata ba constituency safeguard tauba ngamlaktaba amadi masa masagi interest da khanarakpa asina aikoi punamak Thengna haudrabadi punna hingminadrabadi punna chawkhatminaba haiba wakhalon natragadi aikhoigi tungi future leiroi punamakna manaba thak amada chaminaraba matamda manaba right fangminaba apunbagi status amagi damakta demand tawbane lenga sida tunganba sakti ama piraba matamda masana lepchaba ngamnaba power khara lawba mathau tarakpana furup punamakna hingminaba yanaba ngasigi convention asi pangthokpane Convention asina tunganba warep lauduna center da thaduna khangangani haiki convention adu da resolve that no ethnic based territory council can be accepted within the territorial of Manipur. As such arrangement will create more political and ethnic problems haiba yauna warep manga laukre Arabti Urup Farmers Association Sem Kibachahi Ani Subagi Common Numit Palan Thorong Ngase Arabti Awang Lekai Irong Park da Extension Officer Akampat Circle DAO Imphal East Porompat Thokchom Sumati Debina Chief Guest Oiduna Pangthokre Thoromadu da Arabti Urup Farmers Association gi Chairman Konthojam Ibotombina Function gi President Oibaga Loinena MS Saikom Tractor Sales and Services Center Kanchipur gi Proprietor Saikom Nanau Singh Amadi Thongam Premjidanina Guest of Honor Sing Oina Saruk Yaki Ngasagi Thauramgi Chief Case Oikibe Extension Officer Akampat Circle DAO Imphal East Thokchom Sumati Debina Laumi Singbu Awang Bathakta Pukhatlase Amadi Ikai Khumnaba Ullasi Haibaga Loinana Association Asigi Laumi Punamakna Changadaba Marumarang Punamak Mateng Pangani Haiki National Education Policy 2020 Mai Pakhanbada Oja Singna Lawadaba Thaudangi Matangda State ki Thakta Khanan Nainaba Seminar Amangasi YK College Wangjingna Yumbu Oiraga College Asigi Multipurpose Hall da Pangthokre Seminar adu Haudopagi Thauramda Athoiba Mitunglen Oikiba YK College Wangjingge Principal Dr. S. Gurina Haikibada India Government na Handak Nauna Semliba National Education Policy 2020 Ase Mai Pakhanbada Oja Singge Achauba Thaudang Lake Policy asida kari yauri karam haina mai pakna chana hangani haibadu oja singna khana nainaba seminar asi sinbani hairi panbayabadi IRE College of Teachers Education Wangjing ge Principal Narengbam Rajiv Kumar na moderator oiraga pangthokiba ngasigi seminar aduda DM College of Teachers Education ge Associate Professor Singh mathangsina KH Dinesh Dr. W Jotimor Dr. H. Devla Amasung Manipur University ki Adult Continuing Education and Extension ACEE Department ki Associate Professor Dr. R.K. Suresh na akhang ai sing oina che pa ki Seminar aduda YK College ki oja sing yauna lamdam asige tungan ba college sing dagi lakpa oja chamaromna saruk yaki Kunmanga Suba Citizens Association for Rural Development Card Wabgai gi Mapokumon Thorong ase Walida Ground Wabgai Awang Lekai da Pangthokre Thoromadu da Widrom Kisorjit Singh President Card Wabgai na Thoromapu M Jayant Kumar Honorable Jilla Parishad Member Y Hemchan Pradhan Wabgai Jilla Parishad amade K Premchan Upa Pradhan Wabgai Jilla Parishad na Athoiba Mithung Singh Oike Masigi Thoromadu da Card ki Foundation Dega Mari Leinana Tha Sigi Tang Kunga Manga da Sanakiba Football Match da Winner Oikiba Club da Lupa Lising Ahum Amade Runner Takiba Club Tana Lupa Lising Anigi Manasu Yentoke Sanakona Bada Pungning Thaugatpa Haiba Singna Inkharlakliba Naha Singna Nishada Laichuriba Asidagi Kharada Oirabasu Kohanba Ngamgane
Haurakliba angangsing masa mau fana lehenna pandamda sports yaudaba yade lairik laisu hairabasu masa mau faba tangai fade haina thoromasida keynote address piraduna card ki general secretary M Manisor Kumanna haiki loinana Anova chahi changlakpasida wabgai amadi akoibada leiriba drug free COVID-19 free oiba lamdam ama oiduna nungsi chanana leiminaba oirasanu hainasu miyamda paujel piramle Manipur ki sangai rabi saksakpi laisram memada One India Award 2020 pirakle award asi thasigi haukibatang kunda Swatantri Veer Savarkar Sabguru Shivaji Park Dadar West Mumbai da pangthokpa thoidokpa thauram amada ICCR gi president su oiriba Rajya Sabha gi MP Dr Vinay Subasabudena khusinakibani award yenthokpagi thauram ado Andheri East Mumbai da leiba My Home India na sinduna pangthokki hairiba award asida citation amadi sel oina lupa lakh ama yauri thauram aduda My Home India gi president secretary Dr Harish Setina preside tawbaga loinana saknairaba playback singer Anuradha Podwal Saraswan Bank के chairman Gautam Thakur, My Home India की former trustee Sunil Diodar amadi My Home India की CEO Shravan Jhasu saruyake. Kumbi Assembly Constituency Progressive Farmers Association Sinduna Kumbi Assembly Constituency की manung chanba Borayangbi Ward number 3 Kunjau Palida Leiriba Lomi Singda Ningthamgi Hangamaru Sing Yenthokre. Thoromaduda Kumbi Assembly Constituency Progressive Farmers Association ki President Loichongbam Gopen, Secretary L Sanayama Hanagi, former President S Dinesh Amadi, Advisor Ningombam Itai Ibobina Maruoiba Mioi Singoina Saruyaki. Hanagi President S Dinesh na Lamdam Masigi Thawayao Balomi Singda Ningthamgi Hangam Maru Sing Asi Pijabani Makatana Sukumbi Assembly Constituency Progressive Farmers Association na Assembly Constituency asigi leiriba lomi singi damakta leptana honakigani haiki Chaliba chahi English ngani kungi November 3 Manipur ge Assembly Constituency manga da pangthokiba by election da 30 Lilong Assembly Constituency da independent mirep oina mikhal thengnabada mai pakraba MLA Y Antas Khan BJP na luchingba chongsinaba sarkar asida sogolagani haina ngasi Manipur ge governor da aiba cherol pichinkre haire BJP na luchingba chungsinaba sarkar asida sawale haibagi cherola se MLA Y Antas Khan na masamagna ngase Rajbhavan da chatuna governor da pisankibani haire hojik fawbada BJP gi oina MLA kunga humdoi BJP da sawaliba tongan ba political party sing adudi NPF ki mari NPP gi mari Trinamool Congress da ama LJP ama loinana chungsinaba sarkar asida sawaliba independent MLA ani haibadi Jiribam ACG Asabudin amadi ngasi governor sarkar asida sawale haina ai bacherol pisinkiba Y Antas Khane Manipur People's Party ge President Laisram Krishna Chandra Das na haikre English ngani kungani thoi gi Vidhan Sabha Mikhal gi Kendra umfu makta MPP gi mirep thadoklagane wafam asinga se party gi office ta pangthokpa party asi lingkhat khibagi yangkhai humdoi suba mapok kumon thoramda mhangna phongdokhibane Mana makha taraduna ing sok lising amaga chamapal humfuga nipal da ngasigi numit asida lingkhatpa ing lising amaga chamapal humudra ga nithoi da lengak semduna Manipur da tongan ba RIMS Hospital MU na chingba kaya miyam gi damakta lingkhatpa hauki masigi matungda iramdam mireiba nungsibagi damakta thawaina pontha oikraba athauba singi ningsing thauram pangthokpham oiriba mafam sing semgatuna miyam da khusinaki Thauramadu da Hanagi Party ki President L Borajauna Chief Guest Party ki Working President M Amutombi yauna luchingba kaya yauna saruyaki hari Manipur Government Higher Secondary Lecturers Welfare Association MGHSLWA gi General Secretary M Jadumanina Fongdorakpada ikhang khanghaudana aikhoigi irakta leramba matam sangna Higher Secondary School gi Chemistry gi lecturer oiramba loinana MGHSLWA gi Joint Secretary gi Thau Supuramba Oja Dr. Arun Kumar Singh na manung matam chadana laikidabada association na awaba phongdokchare ngase executive ki mifam ama pangthoktuna minerani tumina leiduna laikidabagi thawaina mapugi leikolda ingna chingna leiba oirasanu hainasu thauni jake
Prime Minister Narendra Modi da attack tawraduna Congress leader Rahul Gandhi na haikibada India da democracy leitre haiba wangang adugi paukum oina PM Modi na haikibada Delhi da mioi kharana mangonda democracy gi para tambiba pamli mahana makha na haikibada democracy gi para tambiba pamli ba mioi singda handak pangthokiba Jammu and Kashmir gi District Development Council gi mikhalna khudamni haiba du utninge Political force kharana democracy ki matangda wangang liba adubu makhoi gi thabak kutau adu yengbiyo Supreme Court na local body mikhal pangthokna ba hairabasu Puducherry da pamliba lengangna pangthokpadi ngamde adubu Jammu and Kashmir dadi Union Territory oirakpadagi chahi amma farabada Panchayat mikhal pangthokre handak pangthokkiba Jammu and Kashmir gi local body singe mikhal Pangthokhiba aduna democracy gi mapangal kankhat halle haiki ahan bawaina pangthokpa District Development Council gi DDC 20 gi mikhalda Farooq Abdullah na luchingba Guptar Alliance na Congress ka pullaga District Taraga humdoida mai pakki BJP na District Tarukta mai pakki Kashmir Valley da ihan hanba oina thambal satpa thambal leishat tamle hainasu Prime Minister Modi na haiki $1 trillion ani dasme ahungi senpham oiba pandemic aid amadi pandemic package bill da US President Donald Trump na khoyek piyo yadabadagi American million kaya thabak phangdabadagi phanglamba jobless benefit adu phanglaroi hairi Labor Department data na phongdorokhibada Trump ki khoyek yaudabana American million taragamari romna makhoina hana phanglamba kanabasing adu phanglaroi hairi nauna khalaba Joe Biden da Trump na January gitang kunda charge sinagani hairi sanabagi pauda Indian Super League ki 38 suba match ngasi nimidang pung 8 makaidagi Gawagi Tilak Maidan Stadium da SC East Bengal ga Chennai FC ga sanaba haukre hayeng December tang 18 liga sigi nifu suba match Kerala Blasters FC ga Hyderabad FC ga sanaragani Point table da Mumbai City FC na match tarit sanabada manga thoiraga goal nipal chanduna point taraga taruk fanglaga khwaidagi makokta lairi Mohan Bagan ga match tarit sanabada manga thoiraga goal taruk challaga point tara taruk fangduna ani subada lairi aduga Bengaluru FC na match tarit sanabada ahum thoiraga point taraga ni thoi fangduna ahum subada lairi aroibada maru pa umhonna pijari State asida hokiba pung kunmari asida COVID-19 nongna positive oiba mioi kunthra ko humdoi thengnare Union Minister Amit Shah gi hayeng Manipur khongchat kamari leina na Imphal City seat sengbaki thabak loisinkhre Kakching Kendra gi MLA Rameswar na Kakching Kendra gi chakhot thorang gi khongchat chatuna ngasi su yengchenkhre Loinana Special Status for Manipur haiba sida People's Convention pangthokre Masih damak tadi mes Paodam loisinjari miyam bomona khurumjari